Real voice da do bo amakana taram na oksinjari. America super power country ni masjid chingne di magi power se military khak ta kan ba thauba te khuchu khulai khak lei banati makoi da paisa lei makoi ki paisa economy dollar ka haiba se yam namak value leiba currency makhalamani aduga prithvi da tawnari bo oil ki trade asisu US dollar da tawi jairak sida Saudi Arab ki crown prince Salman haikri hojik Saudi Arab dollar da oil trade tauraroi yuan da taurani haibati China ki currency yuan da taurani aduga American dollar amadi euro bu reject tauragani karigum oil trading dollar da toklaga yuan da tokiba tarabati American dollar collapse oikigani amasung yuan currency na hena powerful oikragani amasung China super power oikragani adu karigino Saudi Arab na handak asukan ba step ama thangat kani khali base World Street ki general na report tawi madudi Saudi amadi China ki marakta chahi tarukta ki hauna akupo wafam kaya khanna duna lakli 2022 ase yorak padadi wafam ase final point yoraki Saudi Arab amadi OPEC laibak sing haibadi Arab ki oil lalon bakanglup sing na khantaraki makoi dollar da oil trade tauraro yuan da taurani China ki currency da Saudi na khongpham ase lawbagi achobo maram ani ni ahan bada Saudi gi royal family sing yamna nungaite Iran gi nuclear deal asigi matangda Iran amadi Saudi hui gi yenga tawbugumbani thina bugumbani mashida Saudi Arab na USA da nungaite bugi maram di USA na Iran da makoi na paikhalak li bandak nuclear gi matanga se masibu full pressure America na pisin di asigi ani subo maram na Yemen da Saudi Arab na bombing tawki Yemen rebel sing nam thabagi da masida Saudi Arab ki mateng America na pangde asini inter prithvi da oil trade tawriba asigi 80% dollar dani hojik phawba da dollar currency na yamna mak strength phangba asigi maram 1971 da Saudi ga America ki marakta contract ama sign tawna ki madudi Saudi amadi Middle East oil countries deal tawgani makoi gi oil se only dollar da masidagi dollar gi value se hena waki bani hojik Saudi amadi Arab countries sing na oil gi trading karigumba China gi yuan paisa da tawrabadi China gi yamna kanagani amorom da China hojik yamna kanna super power winning ba matamni amasung hotnari bani madugi damak makoina ukre America gi strength nom collapse oirak pe yai oirak lagani haiba maram masina China na feel kuding da chokhatuna world super power oibagi damak lakna rakli tanjasi da masigi thabak asimaga tawkrabadi sana gi likta tampa hapoi gani Saudi Arab amadi magi partner country signa China bu oxin duna thangatuna puningbagi maramdi China na makoi da ballistic missile construction da sumateng pangkri loina nuclear power gi consultation da sumateng pangkri masitana tara maikai kaya da China na Arab pu mateng pangkri Saudi Arab na America gi mathakta nungai taba karamba matamdagi hena haurakki haibata Saudi Arab ki aphawba journalist Kamal Khashoggi kauba Saudi machama Turkey da lairaga Saudi gi manungi politics karino ire ka mayam da phonglaga khangalami Turkey dagi Saudi royal family gi against da mana wapam kaya iki 2018 da Turkey da journalist asibuhat ki thirubada khanki Saudi dagi Turkey da mi khara laki makoina Kamal Khashoggi bu hatlaga asi bakchang phauda manghan ki matamdu da Joe Biden opposition party dani America gi government da aduga Trump na president oiba tanjani tawdok asidagi America na Saudi gi Prince Salman bu amasung magi mathakta pen kiti journalist adu harpada magi khut yawi haiki masita natana America na Saudi Arab pu tongan thamlaba amagum wangang ki masidagi hena Saudi na America pu yakidabani undaki Ukraine Russia gi lana sida Russia dagi oil laktrabata lawdrabata America Britain na thaw watana ba thaw ki mamal wangkhatli bodo phanaba Saudi amadi Middle East country the oil production hengadalu oil pump hengadalu haibada Saudi amadi Arab countries ni yaning da phongki kayani makoi gi wa yaduna leigani makoi gi wa ilag kari kanagani masigi wa kanno laki masini hojik Arab ki oil trading ki matang da oirak liba kan ba discussion ase hojik Arab ki oil ase yuan da trading to ba horak ba hai ba se
masina tasengna haukraba angakpa situation ama oirakkadorini amasung madu aikoina tapong na ugani. Thanks.